SSC exam Thahankhidabagi Wathok Che Chang Sudabagi exam Thahankhidabani. Staff Selection Commission SSC Northeastern Region NER na chahi asigi lauba multitasking staff non-technical Central Board of Indirect Taxes and Customs Civic amadi Central Bureau of Narcotics CBN gi pangthokiba examination da vision law oiba mahairoi ama exam da saruk yahankhidre amadi makhoibu fazadaba wahai wata sizinaduna tathi tawoina tawbirakle haina maral sirakliba adu aranbani makhoida adugumba amata tawkiba leite haina exam center Mark Academy gi Center Head na Fongdorakli. Hiramasi gamari leinana Manipur Press Club ta pangthokpa pawgi mifam amada Mark Academy gi Center Head Akoizam Marconi na haikibada Center asida ngasi fawba PWD singbu angamba thakta mateng tawduna lakli. Makha tanasu adumak tawkhigani adubu center asida handak pangthokiba exam da low vision oiraba mahairoi amabu exam thahankhide haina fongdorakiba adu PWD singi oina SSC na piriba norm sing aduga mari leinana document sing yauraktabana maram oiraga exam adu thaba yakhidabani loinana numit aduda mahakna exam adugidamak lakpa matamdasu get close tawbagi matam helaba matamda lakhi adubu center gi miyoi singna mahakidamak khanduna exam center manungda changhanki exam thaba yanabagi mari leinaba document sing check tawba haurakpada document sing suraktabana maram oiraga exam adu thakidabani center asina maram oiraga exam thahankhidaba natti document sudaba adugi matangda mahakna namdana exam thaba yaunaba honarakpagi matangda chingi oiba kharadi nganglakhi adubu ka henna makoibu usit thawoidabadi tawkiba leite haina fongdoki